अहानबा ओइना वुहान हॉस्पिटल सिंगदा कोविड-19 अनाबसिंग अमता leitre pandemic ama oiraktriŋaigi mamang ahanba oina virus adu tholakhiba China gi Wuhan hospitalize toba covid-19 gi ahanba masing ngarang nomaijing numita ahanba oina 0 oikhre masina numit 63 ni lockdown matung April 9 da hangdokhiba city asigidamak atopa asoba thaudok amaga amu oikhre Wuhan da medical workers singi amasum laibak asidagi virus asigi matakta thengnanaba city asibu mating pangnaba tharakibasing adugi kana honakibasing aduna phal asi phangmangam khibani haina Sinagi National Health Commission heina sigi wanganglo imi yengna haiki Wuhan COVID-19 na naba ising yankhaiga sahumga kuntrago humdo yauraga Hubei province da miyoi lising humpuga nipanga samga kunga nipan nakhi Wuhan da ikon konba anaba adu irai numita phaki anaba adu phakibadagi city asida COVID-19 anaba amata leitre haina mi yengna haiki haina government na salaiba Jinhua News Agency gi pauna haiki China da COVID-19 na siba apunma masing lising mariga satruka kuntraga ni thoini punna naba masingna lising marfu ni thoiga satruka maudraga ni thoini masing sing asi amuk hana semdoklabani konna matam thengna pau pirakpasing wathhaubasing amasum ahanbagi tangkaksingda sumdaba pausingi maramdagi masing adu amuk semdokpani haina Chinese Foreign Ministry gi official singnasu phongdokhre haina makhatana hairi